Ngasi numit yung bapung tarani thoi taram daida akan mamung da Yuwaar Haakhre Myanmar masung Thailand da Chaona Amang ata thoklei Bangkok ta under construction da leiwa awang building amaning khaibada mioi amalai khidre yangkai hena asok panangkhre United States Geological Survey gi data matung ina Yuwaar haba adu Indian Standard Time da ngasi ayuki pung 13 ga minute yangkai ga second yangkai ni thoi chatpa matam da thokhibani reserve scale da magnitude Taret dasmik taret Youna Yuwaar hakiba adugi epicenter na Myanmar gi sagaingi manung chana yekha in sari khulda latitude kungani thoi dasmik sino taret mari degree north amasung longitude da marfutara taruk dasmik ama mapan degree iski coordinate oiba mafamda leimai dagi kilometer tara luthana thokhibani thodo adu da Thailand gi Bangkok ta leiba building kaya ningkhaiduna amangata kaya thokhi Chatu chak pakta leiba awang building ama ningkhaibada mioi nifuga humdoi hena atik akai marakta nansinduna leiki haina National Institute for Emergency Medicine Bangkok ki maikai tigi phongdorakli haujiksu mioi kya atik akai marakta nansinduna leibana siba madi sokpa masing hengalpa yai haina panabaga loinana emergency service ki personnel singna tiba humbagi thabak chathari thodo adugi matung Bangkok ta authority na emergency lauthokre nakalamaromda Myanmar da su ngasi gi thodo Aduda Sagaing region da leiba all Sagaing bridge teki masida natana Mandalay city da leiba building kaya kintharakpaga loinana kaya amana paitharaktuna leikhe Mandalay airport ta Chaona Amang ata thoktuna masing yamlaba passenger sing airport ki staff sing mapanda hondoktuna section thorang lokhatki Yuwaar hakiba sina maram oiduna Manipur Youna India gi northeast state sing da second kharadi mayai orap nikhe Imphal gi rupmal teng da leiba chahi khara yamlaba building sing khudong thiba thokadra mi painabadagi Mafamadu da leiba mioi sing mapanda chenthok naraptuna leinakhi adum oinamak state asi yauna northeast state sing dagi di ka hena khudong thiba thodok thoktuna misimina yawbagi paudi hojimaki oina phangba leitri Bay เข้าวิ่งเข้าฟุตค่ะ